Hello mayam, ngasi ki video asida metaverse keino haibsi khangminasi. Internet si yamna darkar oiraba part of life oire hujik aduga technology se nongma gi chaokhatlakpana maram oiraga aikoina anong technology kaya ama uba fangi. Metaverse haibsi chauraba company Microsoft amadi Facebook hujikna Meta sina next phase of internet haina statement taukrabani ado khoigi hujik sizinariba smartphone 3D applications mayam maraksida metaverse haibasi mathangi lakadawriba changes ni haina mayamna expect taunari aduga loinana web 3 haina su mayamna expect taunari masi video asida makhatana khaminasi video makhata dringeda web 1 and web 2 se samlapna khaminasi web 1 haibadi akhoigi world khwai hanba oina website hangtokhiba numit Web 2 haibadi aikoina hojik leiriba world office colleges schools bank anything masida internet yaudradi yade internet se karigi through the season phones computers natraga PCs laptops sineba ado nongma gi chaokhatlakpai matung ena henna realistic oiba connectivity henna easy oiba sida mayamna hojik expect torise metaverse hariba virtual world sine metaverse haibasi virtual world amani masi kaimte nate nangi avatar sina online da nang se represent tawduineba gaming sanabagi yai party chatpagi yai thabak chatpagi yai mi connect tawbagi yai nangi avatar sina chatlaga mi sida henna realistic oina akhoigi lapna leiba mi si connect tawai wane akhoina hoji akhoigi phone da video call message thanai myam se nangi avatar sina directly chatlaga mi duga interact tawraga di henna realistic feel ohenmado aduneba for example meeting natraga class ama yawba Hojikti koina video on toroga yawe adubo khoi lapna adum unari neba but just imagine nangi avatar sina nangi mahut sillaga class ida phammaga yaudune aduga nangna tawba gestures khut thangatpani haibani ngangbani lengbani siloimak nangi avatar sina convert toroga uhanba ngamduine so just think haidi akhoi mayam si kyamna laina phana lapna leinarasu henna interactions pinaraga realistic fahon bai wanida masida participate tawge haragadi VR headset ama darkar tani VR haibadi virtual reality haibani masigi headset se uplaga aikoina metaverse haiba virtual world sida participate tawduine ba changa akhoi ngasai gi avatar sen tawba khotpa mayam ji sida akhoi na uduine ba reflect tawdine phone sinaraga phone da game sanabani message thanabani pawhna me lu yengidana adubu sigi metaverse virtual world sida di akhoi na VR headset se uplaga akhoi gi adugi through dagi phawa ngamduine ba aduga loinana lakadaba feature da akhoi gi headset se khatang nataba wearables phawa lakpagi chance yamna wangna lei haibadi akhoi gi mi amaga lapna leinaraga su nang ngasai gi mi duga pau phonaba natraga touch tawba thengma matamda nangwanda real feel fawba haitare henna realistic oiba adusu lakpa yai haina mayamna expect tawnari so sigi lakadoriba virtual world metaverse haibasi mayamna kari khali mayam kayam excitement oi haibadu comment sections da soidana tawbiro aduga video ase makha tadringaida karigumba channel asida no oi taragadi channel asibu subscribe tawsinbiro bell icon busu click tawbiro haibadi aina video he hapkalakba khudingi hana yengnabagi damakta ado magi kanabasi akhoi hoji internet ta available oiba natraga visual experience yamna phangakani haina excitement oi adubu hoji kidi magi matang the details yamna leitribani na confident oiba khitang diwale adubo mayam naiminase adubo hoji metaverse da kamaina participate tawni hai taragadi hoji akhoina for example social media or so kharamna Facebook khatang season kharamna Instagram season kharamna Snapchat season kharamna LinkedIn Twitter season admain tawdana company kaya amana metaverse ki world kaya ama hoji develop tawgrabane ba adugi maming khara mai mayamna share tawjage maming khara dudi Decentraland Sandbox Axie Infinity Engine Coin Sigi metaverse world se already develop tawraga hoji aikoida available oirabani masida kamaina akhoi participate tawgani haibado in details depth ai video mathang da soidana semjarake ngasi di akhoi gi metaverse haibasi karino haibai matang da samlappa summary khamina se ana video se semjabani karigumba video asidagi knowledge khajitang oirasu phangba targa di video asibu like tawsanbiro channel asibu subscribe tawsanbiro aduga ngasai gi mayam na sigi lakadoriba virtual world se kayam excitement oi di haibado comment sections da soidana comment tawbiro hoji metaverse se yamna nauri akhoi company kayam na paisa phana thadaraga akhoi gi lakadoriba 5 to 10 years matung da di sure shot akhoi yamna hena experience tawba phanglagani ngasi gidi video si matang sida loisinjarage thank you so much for watching this video matang gi video da mang thainarasi